Manipur Circle News na miyam pau kara update pizari. Degree 90 da khangthek thekpa thong na miyam bo noknakhre minister na yengshingani hairi. Madhya Pradesh ke Bhopal da leba Ice Park Stadium manakta nauna saba overbridge ama degree 90 da khangthek thekpa na maram oiraga thong asi saba loisalamdai da miyam na social media da photo thagatuna noknakhibada natara tongan balupsingna thong asi practical oidaba amadi chanaba yaroidaba thong ni haina criticize torokre thong asigi matang da mioi kyana pokning nungnangba phongdoknarakhibaga loinana degree 90 da khangthek thekpa overbridge asida kamdona chathok chasin tawgadoribano amasung kamdona gari thawgadoribano haina phongdoknarakhi wathok asigi khudong chaba lawduna Madhya Pradesh ke Congress Party na Public Works Department ke Minister Rakesh Singh bo hunduna nganghibaga loinana asigumba thabak thoromsing asi larik lesu haitaba lusingba leibadagi thokpani haiki Minister Rakesh Singh na social media da khangthek thekpa thong asigi matang de yengsilagani haiki miyamgi warifam oriba thong asi lupa crore 35 rom sangna sabani thong asi meter 795 sangi amasung meter 9.5 manga paki thong asigi khuthangda mi chinganba Puspanagar amadi railway station zone ga New Bhopal ga samhanaduna miyamna chathok chasin tawbada khudong chanabagidamakta semkhibani adubu thong asigi mayai da degree 90 da khangthek thekpa asina maram oiraga thong asi sijanaba yaroidaba thong ama oiri hairi nakala maromdana FIFA Club World Cup ta Inter Miami ki squad Leonel Messi na luchinglagani FIFA Club World Cup 2025 ta Inter Miami ki squads Argentina ki football legends Leonel Messi na luchinglagani haina yumsakai sanomita Inter Miami na formal wana lauthokre Club World Cup asida Inter Miami ki mioi 32 na saba squad na saruk yagadori hairi Club World Cup asiki June 13 dagi hauraga July 13 phawba United States ta pangthokani tournament ase mathang sahi da pangthokadoriba FIFA World Cup ki oina mangjawnana practice tobagi yamna mafam charaba haibadu oiri mathang sahi da pangthokadoriba World Cup ki host oiriba singi manungda United States so amani